Serauda Mitaygi Yumsing Mai Tharaba Matungda Serau Thongda Assam Rifles amasung Kukisingna Jagoi Sakibagi video sing Thaganarakle Haktengnaba Paudam Seraugi Kunjanupi Serauda Lairamba Mitaygi Yum Mayam Mai Thakraba Matungda Serau Thongda Assam Rifles sing amasung Kukisingna Harauba Pongdokbagi Jagoi Sakibadu Mobile phone da Mathang Thaganarakba Yaure Haina Serau Makha Leikaidagi Lanjenaratuna Haujik Lamboi Kongnang Kongda Hangdoglibang Relief camp da leraklibe Mayanglambam Ongbe Binodini na Pongdorokle Mahakna Makata na Mitaygi Yumsing Mai Thare Haina Serau Thongda Harauba Pongdoktuna Jagoi Sakibasing adugi video sing Mobile phone da namba yahaubane Maramasina Manipurdagi Assam Rifles sing Lauthok Pikro Hairaklibasige Matungin na Manipur amasung India laingakna Force asibu lauthok higadabane Assam Rifles sing lauthokrabade Aikhoisu isagi imungda changdunu leiba ngamlagane Relief camp da lerakpasi yamna ware punsi asi hinglibara haibage wahang faurakle Aikoi hojik karida nungairibano khalubadasu awaba oire yamna wana tanjarakiba lanthum pumnamak mikupta tumhankhre hojik amuk makoktagi haugadawribane chafu uyan firol na chingba sing thaurang tawgadawribane mina piraga chagani haina ngaiba matam natre maramasina Aikoi bu yumda halanbinabagidamak isagi lamda yum sabiyu Aigi icha ahumne hanadagi Guwahati da ani lairakpane icha amana Bangalore da mahimasing tamlakpane makoigi certificate amasung marksheet sing lauthokadabasu sel leitabadagi lauthoktre isa singbu awang bathakta mahi tamhalakpani adubu haujikte isa semba ngambagi thauna leitre maramasina laingakna isa singi mahimasing makhata na tambada mateng pangbiyu haike Mangkriba lanthum mai chakraba yumsing asi chahi 10 sunomduna talabasu mengkhatpa ngamlaroi Pibam asi ayha khaktagi nate masibu mayoknariba Manipurge miyam pumnamakkeneng Aikoigi iraisa sing amasung State Force punsinaraga kuki militant sing takthokrasi Manipur asi makoigi maram nate makoigi maram da halan khisi hainasu phongdorokhe lan thoktringai mamangda hakchang kalingaida lanthum tanba ngaktane haujikti ahalsu waisilakpaga loinana yumta kaita khibasida waisilaklaga kari karamba thabak sugadoribano hangkhe Manipur amasung India laingang na athuba matamda mateng pangbiduna Aikoigi hingnabagi lambi pibiyo mai thadokriba singi imungda laingaki thabak amamam pibirabade hingba ngamgane aduga yum mai thadokrabasu Aikoi leinaba yum isagi yumpham da sabiyo haike haujik phawbada isagi yumpham da hanjinbada kire haiduna chelaga leiba tarabade Aikoigi Manipur kanana ngakpi gadawri hainasu mahakna hangladuna ngakpi naba leitrabade mina khudum sankhiba tabane maramasina Aikoigi isagi lam singda changsin leitaba yade isana isagi lam ngaksagadabane loijing loya chingkhong chingyabu Aikoina ngaktrabade mayolam khaktada tanabasu sumloi mayolam tanaringaida mataidade migi oikhiba tabane Manipur haiba lam aside mayolam khakta natte loinana lam asisu haujek peksilaklabani loinana mina khudong saba laukragane maramasina isana isagi lamda hanjilaga Kunda laitana laiduna sunomba chatpa pami haike Kuki singna handak chatharagliba lalong ase hana plan tawraga leibagi mawongne mitai singna karimata khangdana icham samna leikhibane adubu haujekte mamangda amukta thokidriba punsigi ahanba thogdok oire Kuki singdi mamangda su atopa phurup amaga lan soknakrabanina training phangduna matik chana leiraklabane makhoina Churachandpur da su chayol khudingi meeting ni haina chatle Kuki imanaba tinaba singda kadai da saluino hanglubada Churachandpur da meeting gi chalubani haibase chayol khudingi paukhum oi maramasina makoina plan tawba loiraga mitai gi mathakta lan satharakpani haike lan asi torbungdagi ihan hanna haurakibani adubo seraudadi yauragloi khankhe adumoi namak me mari dage seraudda leiba mitai sing lanjena ba hauke MLA na wari sanare amasung peace committee semble karisu tawraroi wakhal tanaraga leire Kiganu haibadage lanjenaruba sing amuk loina hanjinakibane adubu semkiba peace committee aduda kuki maraktagi khuyek piyu yadaba yawramle haibaside kona khangnarakpane khuyek piyu yakidaba aduna takpade peace committee mawalaude amasung mathauta de haibane wafam ase serauda leiba mitagi yumsing mai tharaba matungda kangthongnarakhibane potchai sing khara lauthohogodabasu peace committee semle Karisu tawraroi haina leithoklure taseng namak semkiba peace committee adu kuki singki badagi semba oikibaga loinana makhoi mi mayam punsinarakpa ngaibaga chap manakre Aikoi pulap mainungda langsinduna laubaga pangkakne
अकनबा लान हौरखिबा दुसु मे कुनगा तरेट अमसुंग कुनगा निपान गी लोनबा अहिंगदनी हाइखे युमसिंग मई थारखिबा दु अहानबदा असम राइफल्स ना गारीदा साइरेन खोंगलगा हंगन हंदा चलबा मतुंगदा मई मुदखि अदुगा इकान कानदना मितैगी युमसिंगदा नोंगमई कापसिनदुना मई थाबा हौरखिबानै मासिना ताकपदी नोंगमई कापसिनबा अमसुंग युम मई थाबा हौबा यारगनी हाइबगे सिग्नल असम राइफल्स ना कुकी सिंगदा पीबगा चप मानखि हाइदे खुलगी चिदाइदा मितै आंगांसिंग खरनबुदे ngak सेंदुना लेरखिबनै अदुबो असम राइफल्स ना कुकी सिंगी मिसंगदा लैखिबदगे पांगल थोखिदे मरम असिना फोर्स असि मणिपुरदगी मरु फुक्ततकदबनै मखोय हलनख्रबदे अमुगन्ना तंगदु लैताबा फिबम हंजलकपा ngamgani हाइखे